ꯃꯉꯥꯁꯨꯕ ꯂꯥꯇꯝ ꯄꯤꯔꯝꯂꯤꯕ ꯍꯤꯔꯝ ꯑꯗꯨꯗꯤ ꯆꯤꯜ, ꯊꯧ, ꯄꯥ, ꯄꯥꯂꯣꯟꯁꯨꯝ, ꯎꯟ, ꯕꯥ, ꯔꯥꯏ, ꯆꯩꯅꯞ, ꯔꯥꯏ ꯎꯅꯞ ꯔꯨ, ꯍꯨꯛ ꯎꯅꯞ ꯍꯨ, ꯒꯣꯛ ꯎꯅꯞ ꯒꯨ, ꯁꯝ ꯎꯅꯞ ꯁꯨ꯫ ꯆꯤꯟ ꯌꯥ ꯁꯦꯡꯗꯣꯛꯂꯦ ꯆꯤꯟ, ꯆꯤꯜ ꯏꯅꯞ ꯅꯥ ꯂꯣꯟꯁꯨꯝ ꯆꯤꯟ, ꯌꯥ, ꯌꯥꯡ ꯑꯇꯞ ꯌꯥ, ꯁꯦꯡꯗꯣꯛꯂꯦ ꯁꯝ ꯌꯦꯅꯞ ꯉꯧ ꯂꯣꯟꯁꯨꯝ ꯁꯦꯡ, ꯗꯤꯜ ꯑꯣꯅꯞ ꯀꯣꯛ ꯂꯣꯟꯁꯨꯝ ꯗꯣꯛ, ꯁꯦꯡꯗꯣꯛ ꯂꯥꯏ ꯌꯦꯅꯞ ꯂꯦ, ꯁꯦꯡꯗꯣꯛꯂꯦ꯫ ꯗꯨꯞ, ꯗꯧ ꯎꯅꯞ ꯄꯥꯂꯣꯟꯁꯨꯝ ꯗꯨꯞ, ꯊꯥꯎꯃꯩ ꯊꯧ ꯑꯇꯞ ꯎꯟ ꯊꯥꯎ, ꯃꯤꯠ ꯆꯩꯅꯞ ꯃꯩ ꯊꯥꯎꯃꯩ ꯀꯠꯇꯨꯅ, ꯀꯣꯛ ꯇꯤꯜ ꯂꯣꯟꯁꯨꯝ ꯀꯠ, ꯇꯤꯜ ꯎꯅꯞ ꯇꯨ, ꯀꯠꯇꯨ ꯅ, ꯀꯠꯇꯨꯅ꯫ ꯇꯥꯏꯕꯪ, ꯇꯤꯜ ꯑꯇꯞ ꯏ ꯂꯣꯟꯁꯨꯝ ꯇꯥꯏ, ꯕꯥ ꯅꯨꯡ ꯕꯪ ꯇꯥꯏꯕꯪ꯫ ꯃꯄꯨ, ꯃꯤꯠ, ꯄꯥ ꯎꯅꯞ ꯃꯄꯨ, ꯈꯨꯔꯨꯝꯂꯦ ꯈꯧ ꯎꯅꯞ ꯈꯨ, ꯔꯥꯏ ꯎꯅꯞ ꯃꯤꯠ ꯂꯣꯟꯁꯨꯝ ꯔꯨꯝ, ꯂꯥꯏ ꯌꯦꯅꯞ ꯂꯦ, ꯈꯨꯔꯨꯝꯂꯦ꯫ ꯇꯔꯨꯛꯁꯨꯕ ꯂꯥꯇꯝ ꯑꯇꯤꯌꯥ ꯑꯣꯅꯞ ꯑꯣ, ꯑꯇꯤꯌꯥ ꯆꯩꯅꯞ ꯑꯩ, ꯚꯝ, ꯋꯥꯏ꯫ ꯃꯔꯝ, ꯃꯔꯝ ꯑꯣꯛꯄ ꯑꯉꯥꯡꯅ, ꯃꯔꯝ ꯃꯤꯠ, ꯔꯥꯏ ꯃꯤꯠ ꯂꯣꯟꯁꯨꯝ ꯃꯔꯝ, ꯑꯣꯛꯄ, ꯑꯇꯤꯌꯥ ꯑꯣꯅꯞ ꯀꯣꯛ ꯂꯣꯟꯁꯨꯝ ꯑꯣꯛ, ꯄ, ꯑꯣꯛꯄ, ꯑꯉꯥꯡꯅ, ꯑꯇꯤꯌꯥ, ꯉꯧ ꯑꯇꯞ ꯉꯧ ꯂꯣꯟꯁꯨꯝ ꯉꯥꯡ, ꯅ, ꯑꯉꯥꯡꯅ꯫ ꯂꯥꯏꯔꯤꯛ, ꯂꯥꯏ ꯑꯇꯞ ꯏ ꯂꯣꯟꯁꯨꯝ ꯂꯥꯏ, ꯔꯥꯏ ꯏꯅꯞ ꯀꯣꯛ ꯂꯣꯟꯁꯨꯝ ꯂꯥꯏꯔꯤꯛ, ꯀꯟꯅ, ꯀꯣꯛ ꯅꯥ ꯂꯣꯟꯁꯨꯝ ꯀꯟ, ꯅ, ꯀꯟꯅ꯫ ꯑꯧꯔꯥꯏꯗꯣ, ꯑꯇꯤꯌꯥ ꯁꯧꯅꯞ ꯑꯧ, ꯔꯥꯏ ꯑꯇꯞ ꯏ ꯂꯣꯟꯁꯨꯝ ꯔꯥꯏ, ꯗꯤꯜ ꯑꯣꯅꯞ ꯗꯣ, ꯑꯧꯔꯥꯏꯗꯣ꯫ ꯋꯥꯈꯜ ꯇꯥꯕ ꯑꯉꯥꯡꯅ, ꯋꯥꯏ ꯑꯇꯞ ꯋꯥ, ꯈꯧ ꯂꯥꯏ ꯂꯣꯟꯁꯨꯝ ꯈꯜ, ꯋꯥꯈꯜ꯫ ꯇꯥꯕ, ꯇꯤꯜ ꯑꯇꯞ ꯇꯥ, ꯕꯥ, ꯇꯥꯕ, ꯑꯉꯥꯡꯅ, ꯑꯇꯤꯌꯥ, ꯉꯧ ꯑꯇꯞ ꯉꯧ ꯂꯣꯟꯁꯨꯝ ꯉꯥꯡ, ꯅ, ꯑꯉꯥꯡꯅ꯫ ꯑꯣꯏꯗꯕ, ꯑꯇꯤꯌꯥ ꯑꯣꯅꯞ ꯏ ꯂꯣꯟꯁꯨꯝ ꯑꯣꯏ, ꯗꯤꯜ, ꯕꯥ, ꯑꯣꯏꯗꯕ, ꯋꯥ, ꯋꯥꯏ ꯑꯇꯞ ꯋꯥ, ꯉꯥꯡꯗꯦꯗꯣ, ꯉꯧ ꯑꯇꯞ ꯉꯧ ꯂꯣꯟꯁꯨꯝ ꯉꯥꯡ, ꯗꯤꯜ ꯌꯦꯅꯞ ꯗꯦ, ꯗꯤꯜ ꯑꯣꯅꯞ ꯗꯣ, ꯉꯥꯡꯗꯦꯗꯣ꯫ ꯆꯩꯈꯩ